Manipur tholiba irang asi athuba matamda waroi sinama purakpa ngamnaba ngasi Ministry of Home Affairs ki makok tongba official amade Meitei Civil Society Organization CSO gi mioi taraga mapan gi kangbu amaga ngasi ayuk New Delhi da pung taraga matoiga minute kuntra taba matamdagi hauraga nungtil pung ani fawba wari sanaraba matung ani suba session oina nungtil pung ani ga minute yangkai ga manga dagi hauraga pung ahung ga minute kun ga manga fawba wari sanake ngasi gi mifam aduda hiram anigi matangda wari Sanakhi Hairi adum oinama kari karamba hiram no haibadudi haujik fawbagi oina sabsana khangba ngamdre thajab yaba mafamdagi fangba paw amagi matungina ngasi gi mifam asi yamna maru oiba mifam ama oiragani lamdam masida khundaminariba kanglop khudingmangna Manipur gi mafam amada maning tamna chatpa yadriba asigi matangda wari sanaramba yai haina thajanari